Imphal Mandalay bus service mathang thagi taret tagi horagani haina House ki leader soiba Chief Minister M. Biren Foldokre. Nasifam kiba Manipur Legislative Assembly gi tara subam mifamna the Manipur Appropriation No. 1 bill passed to kibaga loinana tongan ba bill mari House introduced tokre. Merina Misiga Mari Lena Mapuroiba Madi Manaunupa Court of Putokre, Tasi Kunfaba, Police Custody Remand Lotokre. Imphal Mafam Karada Handak Marag Bike Tongduna Nupi Angangi Sengau Lakpada, Chenabani Haiba Mioyama, Imphal Police Station Yakambuna Fakapangam Train. Technopol District Deputy Commissioner lamjingbatomtv ngasi more gi tongan mafam ahumda hangliba coronavirus checkpoint sing haktengana yengsinkhre. Krumsare Times of Manipur Pawmi yang tabiriba mayam punumapu ASHAPRIYA na tanam nokchare ngasi gi maro pawsing machakhaini pizare. Taramathoi Suba Manipur Legislative Assembly gi Tara Suba Session gi ngasi humni chanba numita fam kiba mifamna lesingani kunmathoi gi March kuntra mathoi fawba seasonana ba tongan ba demand for grants taruk yapunba lupa crore cha lising amaga yankhai henbagi senfam pass tokre. House ki leader oibatana tana finance ki in charge su puriba Chief Minister N. Birenna tongan ba demands for grant taruk yapunba lupa crore lising amaga yankhai henbagi senfam House ki members singna ayaba pibi naba mifam da thamkei. Maduda opposition ke MLA ke Ranjit, MLA ke H. Joy Kishan, MLA R.K. Imo, MLA Surjakumar Okram, MLA ke Govindas na demand number 6 transport, demand number 12 municipal administration, housing and urban development amasong, demand number 48 relief and disaster management akat motion sing pukat ke. Opposition ki maikai degi pukhalakli ba kat motion singe paukhumpi reduna finance ki in charge puriba Chief Minister N. Birenna transport ki matangda lamdamasiga khanungpo ki Asian laibak singa hena naksina naba mari thamnaba gi matam kuina degi ngairaklaba Imphal Mandalay bus service mathang thagi taret tagi horgane service asi chayol amagi manungda humlak chengane masigi mathakta lamdamasigi manung hanjinba mafam singda chatpada khudong chanabagi damak civil aviation gi makhada uran 2 helicopter service su hogoknama sem sare amaromda Imphal city manungi lambi chinbagi matangda palladuna Chief Minister na lambi chinhan batana tana nil khongmagi makhona miyamda khudong chadaba thokhaliba diesel auto sing asigi engine asi April thadagi anoba khongthang amoina electric engine na mahut sinna ba thabak paikhat pa hore Imphal gi akoibada ring road sembagi thabak su nauna lamgi alignment loisilakpaga loinana athubada thabak horagane masigi manungda diesel auto sing asi Imphal city gi akoibada leiba mafam chaba singda parking oihenduna public transport ki khudong chaba hak hengathana ba honaragane loinana electric na chalaiba low floor bus kun manga su tha sigi taruk ki manungda yawraklagane automated multi level parking su khandoklaba mafam singda semlagane amade Koirengai gi all airfield da leiba lanmi singsu lauthoknaba center da taksile feba masida leibak miyam su wakhal tamina ba changi haikhe Chief Minister na makhatana matam gi thorakpa mahausa gi khudong thiba thodok sing thengnanaba state ki oina state disaster response force SDRF linkhatuna tangai fadaba khuchukulai sing leisinduna awat pa lehendana bahonare matam gi oiba training amadi awareness program su pangthokle Kat motion sing adugi paukhum pibada sarukyaduna mahut ke minister TI Shyam Kumar na tombi sana kaithil sana bagi anoba tender process loisinduna athubada thabak paikhat pa horagane anoba di silting machine sing laibaga loinana drain sing ase mapung fana sengdoktuna drainage system ase faganhanna ba honare smart city project ki manung channa Imphal city ase mapung fana semgatnaba project ase gi thabak paikhat pa hore haikhi tungda demand sing adu gi paukhum sing piraba matungda kat motion sing adu handoktuna mifam aduna amata oina demand taru ki senfam adu pass tokhi finance ki in charge puriba Chief Minister N. Birenna the Manipur Appropriation No. 1 bill lisingani kun house da puthokre
Tungda bill adu house ki members singna khanaraba matungda mot amata oina yanaduna pass tawkhi masiga loinana art and culture ki minister L Jenda Kumarna the Kangla Fort amendment bill lisingani kun the Manipur University of Culture amendment lisingani kun house puthoke the Birti Kendrajit University Manipur bill lisingani kun education minister T H Shyamna house puthoke loinana the Manipur sewerage bill lisingani kun su PHED minister Losi Dikhona house puthoke Tungda Tribal and Hill Areas Development ki in charge puriba Minister N Kayasina Chandal Churachandpur Kangpupi Senapati Tamenglong amadi Ukhrulgi Autonomous District Council singi tongan ba chahi singi Comptroller amade Auditor General gi audit report sing house table tawki Greater Imphal da lambi chathok chasinda achoba khudong chaba ma oigadoriba Imphal Ring Road project ki thabak senba chahi lisingani kun ma thoida haunabagi panam thamle haina Works Minister TH Biswajatna ngasi house hazaba pikre ngasi assembly da opposition gi MLA ke Ranjitna hanglakiba wahong gi paukhum piraduna Minister Biswajatna makhatana lupa crore chamri ga nifu changna semgatna ba Asian Development Bank ADB ga kumja lisingani taramari da yanakhe adubo State ki share puthokna ba senfam leitabana project asi kumja lisingani taramanga da lepkhe tungda kumja lisingani taranipan da union government na amukhana khanana ba proposal thakhe loina na mamang jahi ki October kolhumdoi da in principle oina proof tokhe hauzik fawgi oina ring road asi sembada changda ba senfam chapchana lepangamdre lisingani taramanga da semkhiba DPR asi nauna semdok paloirba matungda chapcha ba senfam khanglagane Kumja lisingani taramanga da matamadu lengakna ring road asina fauduna chatkadaba mafam sing khandoklamle adubu Imphal East district ke mafam khara da lamgi chayet na bakhara leibana reinvestigate tawri pumna magasi loisilaba matung senba chahi lisingani kun ma thoidadi project asigi thabak hawrgani haiki ngasigi mifam aduda MLA Alfred Kangnam Arthurna hanglakiba wahangi paukumda Power Minister TH Biswajatna Ukhrul district in manung chana leiba census village pusing mapum amadi jingsui asi RGGVY gi taramathoi suba plan gi makhada lisingani taramari taramanga mai fangan khre haike adubo minister gi paukhumda pendraduna MLA Alfred Kangnam Arthurna mai fanghalle haina chinda toina nganglabasu mafam sing adudadi fibam amada leire chinda panghai haizinduna chamjaraba miyambu karemnaba amadi lana lamjingba asi topiyo haike Maduda Minister na official single loina na punna faminaduna wakal taminaba yagani haiki amaromda MLA Surjakumar Okram na hanglakiba wahangi paukhumda Health and Family Welfare Minister L Jenda Kumarna China yauna mapa leiba kayadagi Manipur da changlakiba apunba miyoi chaniga nifu gi manungda ngasi fawbada coronavirus positive oiba theknadri laichada sige case mapan lakpagi manungda tha sige taratare fawbada case singa sige result negative oire adubu tamthiraba laichara se dagi ngathoknaba lainga ki maikai dagi so chapchaba thabak paikhatli Imphal gi rims amadi Jenims ta laichara se gi damak isolation ward amade ventilator sing hangdoktuna thamle matam gi lakpa case sing government of India na piba niyam gi matungina test tawbagi thabak su chathare state amadi district level da rapid response team sing makeup na home sing na lehenkre amoromda state budget ta coronavirus kya khanaba senfam hapalaitre adumoinamak office contingency amadi office expenditure gi leiriba senfam sing tangai fadrabadi sizinagani laichara siga mari reinana miyamna protective mask fangdabagi awaba mayoknari basi kokhanaba laingakna mask sing asi leisinduna thamnana bathabak paikhatle haiki Thasigi taramari da takel khongba leirak achobada thokiba thauri yanbagi thodok amada Rims Hospital da laikat namba ngamdana Laikhidrabi Chongtham Ningol Ayekpam Ombi Merina Chahi Kunmanga Missiga Mari Lenana Mahaki Mapuroiba Amadi Manaunupa Lamfel Police and Laukalaba Matungda Nasi CJM Imphal West ki Kota Putoklaba Matong Numit Humni Police Custody Remand Lautakre Missi Asiga Mari Lenana Lamfel Police and Laukalaklaba Mapuroiba Dudi Ayekpam Chinglen Sana Chahi Kuntaret Apokpa Ayekpam Jugeswar Singh Amasong Mahaki Manaunupa Ayekpam Naucha Chahi Kunmathoine Makhoi animak ngasi CJM Imphal West ki court ta puthokthuna makhatana wahang pahong taunabagi damak thasigi kunfawa police custody remand lautakre ngasi nungthil laikhidrabi chongtham ningol Merina gi mayum tera amudon akham laikai gi miyamna Cherap Court Complex mamangda laikhidrabi gi mapuroiba mani manau nupabu court ta puthorakpa ngaiduna laikhi makhoi ani putholakpada nupi mayum gi miyamna pendaba kholau sing lauki nakalamaromda
Misi asigi matangda Joint Action Committee Against the Unnatural Death of Ayekpam Ombi Merina Devi Kauba Committee ama semkre. Magi nupasina halaba matungda Angana Thori and Jamni people Jelaga, or Magi Nupasi, Nupi Koi Habiki, Taba Pangeo Sike, Showam Langnare, Aduna, Magi Nupisi, at the mind of Halaga Pims, Lobiana, but Taurani. At the Marile Toritina, Police Department, Hariba, Agi Sar and the Situate of Roche, a simple Lalan Putokuna, Mia Paset Sapsana, Paramatam Bidram, Kashim Jandama Bunjisupa. Hamaga Hintora Harkari, Makata and P. Singdangasi, Tariba Sumba Isha, the Twise, Amona Malaba Manipur, the talk to the Bangasi, but Mistake, Parama may am equipment and Sandan Tambina Reserve, she got the name of Palm when the President of the Tamjise. Handang Marag Infal Yakoi Bamafam Singda Bike Tonduna Lakpa, Masakang the Bamioi Karana, Lambida Chalamba Maruina, Nupi Sigli Kau Lakpagi Tabak, Kana Chatarakli Basigi Matanga. Infal Police Station Officer in Charge Nong Thomam Ingo Chana Lachingba Timamana, Nasi Hing Nongai Matunda, Huran Chinti Tabaga Hating Nana Chinaba Mio Yama Fakapangam Kre Haide. Farba Mio Edudi, Kuraizama, Chahikaru Apopa Ivotombi, Laifamna Sagolban Ingodam Lairatagini Haide. Mahakna Enfield Bullet Season Aduna Helmet Kimatina, Mama Mamit Kumzilaga, Achara walked over Nupi Singna Pirakpa Senkau Sing Munbagi Tabak Chatai Haiba Maralda, Mahakpungasi Fazin Kibani Haide. Technopol District Deputy Commissioner M. Raj Kumar Amadi Technopol District SPTI's Bikramjit Anina Luchingba Timamana Ngasi More Gitungan Tungan Bamafam Ahumda Hangliba Coronavirus Checkpoint Singda Surprise Visit Oina Haktengna Chatuna Yengsikre. Indo Myanmar Friendship Gate number 2, Gate number 1 Amadi ICP da Hangliba Tungan Tunganba Medical Team Singna Yumthangnana Leriba Myanmar Amadi Myanmar Fauraga Lakliba Tourist Yauna Miyoi Kyada Infrared Thermometer Kulai Season Aduna Check Torumba Tengaraki Badubu Deputy Commissioner na Thagat Pafongdoke. Kongchara Sigamari Lenana Deputy Commissioner M. Raj Kumar na China dagi Sandoraki ba Coronavirus Asina Hauzik Malem Gyoina Mipaiba mo Oirakle. Maramasina Mori Asisu foreign country Myanmar ga Yumthang Nana Leibana Coronavirus Asibu Changak Tana Bagidama Cheksin Taurang Lokatuna Morigi Mafam Ohumda Medical Team Sing Thamduna Tabak Paikatpa Hokibane. Masida Medical Team Sing na Mathau Masakang na Taurambasi Yamna Nungai. Amadi Hauzik More Hospital Asida Leiba Ambulance Gari Asina Taba Atopa Kanaba Tonganba Ambulance Gari Amasu Thamnaba Mari Lenaba Authority Singda Kangalagani Haiki. Ngasi reporting ama wena hojik pobada koi concerned medical staff laibasina report tawbirakada 58 individuals mafam sida screen tawraga neighboring country da sangriba gete gumba report ama tawbirei yamna detail loiba adi magi travel history si kram mafam da kadai waita adagidi madagi in details mayam se koi neighboring countries da ge koi ICPs da laiba pod sida madagi detail ama locally medical team mas laiba sida dedicated oiba ambulance ama su tubada lagani haibagi other than the general medical ambulance laiba sigi mathakta lagani haibagi paw ama su thambirei that will be followed up aina madum masu soidana purapa ngamdana bai concerned authorities in tanare harka yinsinsagani Ain Nathing Krabal Alhulub KCP Amadi MPP ge interim president Krishna Das Anina Lautunaraga O Jugindrogi Mayumda Bom Thamzin Lamle Haina Maral Siraklibasi Yumfam Yaudobani Haina Krishna Das na Fongdokre Nasigari Awang Lekai Dalaiba MPP gi General Secretary Hais Gita Zengi Yumda Pangthokiba Paugi Mifam Amada Krishna Das na Makha Taraduna Seltum Chabada Haling Balaitraba Hanagi President O Jugindrobu Central Committee na President gi Famdegi Lauthokibane Hauzik Party asigi mapangal kankhat namba amadi leibaki oiba thabak thoram sing pangthok namba khoneringai cherakta O Jugindrona aranbu wafum kaya phungdorpasi laibak thibani haiki yamsina hairibu Jugindro se Central Committee na lokthokrabani bom thamjalami haina direct mi amabun name palaga naharon kabu amaga manaraga KCP group fighting group ka masi manaraga mana bom thamchin ba oiramgani haina mana haibase aikoi miam gi laibuk thibani ma henso henwale Paugi mifamadu da sarugyakiba party asigi working president Mayengbam Amutombina O Jugindrona MPP gi president oiringai
ओइरिंगै ममांगदा पार्टी असigi प्रेसिडेंट ओइरंबा सोवा किरणा पार्टी की चना कांगनोन थुगाइबदगी सेंट्रल कमिटी की मेंबर चामगी मनुंगदा मेंबर निफु निथोइना सोइ तौदुना सोवा किरणबु पार्टी दगी तांथोकलगा हौकिबा चही लिसिंगनी तरा तरेत की मे तरा तरुकता ओ जुगिंद्रोबु पार्टी की प्रेसिडेंट ओइना खनकिबने मसिगा चप माना मुंगदा ओ जुगिंद्रोबु पार्टी की चना कांगनोन थुगाइरकपदगी सेंट्रल कमिटी की मेंबर यांखैना सोइ तौदुना था असigi तरामाथोइदा ओ जुगिंद्रो पार्टी की प्राइमरी मेंबरशिप दगी तांथोकिबने हाइखी जुगिंद्रो सी हौनबिगी संविधान की चन्न पथाप की मतुंगिना सी जुगिंद्रो तांथो ए हाइदना आर्टिकल सिंग माना थुगाई की वायोलेट तौखिबा माई मथक्ता सिबा मराल पुनमक्तु मयक सेंगना पल्लगा पार्टी दगी महासे प्राइमरी मेंबरशिप दगी तांथो ए हाइदना ऑर्डर थोपने आइगी ओइबा नाट की लोल अमदी लाइनिंग बु योखटपा खक्ता नतना अतोप्पा कांगलुप फुरुक की लोल अमदी लाइनिंग बुसु योखटपा हेगदबनी हाइना मणिपुर यूनिवर्सिटी के वाइस चांसलर जनरल सिंह फोंदोक्रे वाफम असिंग असि मणिपुर यूनिवर्सिटी के वीसी की कोर्ट हॉल दा importance of language and religion in safeguarding cultural diaspora haiba hiramda pangthokiba nomogi oiba international workshop ta chief guest ki warol piraduna phongdokibani UGC New Delhi gi site right component 1 gi meaning makhada Department of Dance and Music Manipur University na sindana pangthokiba workshop amada MU gi vice chancellor general singh na makha taraduna aigi nat ki fazaraba loan lining asi aikhoina isagi iram damasidagi लापथोकना लेख्रब मतमदता मगुन लेबे हेंगलकने मणिपुर की मपानदा लेबा लमदम असिगे मियाम सिंगी ओइनदी इसागी नाटपु काउदना योखतनबा होतनबदा ngasi pangtholiba workshop asi yamna maru oi haiki make effort to preserve and it is the duty of us in Manipur to make sure that all those people who are outside Manipur we help them assist them in maintaining their culture and for that purpose this 2-day seminar is very important. Kaching district ke manung chan laiba pangantabi khungangi leikai mari gi khunja singna thaknana ba toti ising thakpa pame mari leinaba singna thuba matamda toti ising thakpa fangan bi haina lenga ke puning chingselakli ngasi pangantabi da pangthokpa pawmi singauna ba mada el vilasini ko bi amana phongdorakpada pangantabi khungang asi mioi lising taruklom leiba apikpa khungang amane khungang asi da leikai nipan lei masida Pangantabi water supply na laikai mari khakta da ising piri aduga laikai mari Pangantabi maning laikai ngangom laikai mamang saval laikai Pangantabi school mamang laikai amasung Pangantabi chingkha da de toti pipe tingba yaubi da duna toti ising thakpa phangdre maramasina numit tarani gi manung da mari leina basingna laikai mari asida toti ising phangan bidrabade mathangi numit tagi Pangantabi water supply thingzin bayauna khongjang changsinaba laikai mari gi miyamna lepnare haina phongdokhi Hajar matamdasu hariba kami khajagi water supply kangusina so ekoi natte mase ekoi dita seng sing sibu on toba op toba manage kara operate toba wani mari lena thoina koi khang leite thika sing de habi hai ado koi thika da haigadra kana da haidong no khang de mari lena bo authority singna within 10 days ko mi tarani si manung da hariba watpa khunggang si singa se tiksana phangan biu adu natragadi hariba koi phangdriba mioi singsina water supply thingjen baga loinana makhan makha kayagi akan mukhongjing changsin gani Matamgi matungina anauba technology mayam ama lakpadagi li amasung wadagi hana puthokhlamba polam singe masingdagi hena puthokpa yare haina Canon Bamboo Technology Center Bonihat Assam gi training manager ASHAPRIYA Kumar Singh na phongdokre wafam asing asi Canon Bamboo Technology Center Bonihat Assam amasung apunba imagi macha sing AIMS Manipur ani na khusamnaduna North Eastern Council gi senthang makhada li amasung wagi matangda pangthokiba nomugi oiba awareness ki thorom amada phongdokhibane Thoramadu Saruk Yabalakiba Alternative Plan for Opium Poppy Sendai Japan Gate Chairman Yutaka Agatsuma Amasung THM Green Private Limited Tokyo Japan Gate Director Terauki Watanabe Dasu Lamdamasigi Wa Amasung Li Nasaba Pothok Sing Piduna Ikai Kumnabodki Department of Southeast Asian Studies Manipur University Ge Academic Hall the Pangthokiba Thoramadu Mani Lenana ASHAPRIYA Kumar Hai Li amasung wadagi kari saba yai amade kari da sizinaba yai haibasi ipa ipu singna loinamak thambiramnabane adubu hauziki matamda anauba technology mayam ama lakpadagi li amasung wadagi hana pothoklamba polam singi masing adudagi hena pothokpa yare wa amasung li haibasi ecology balance tawada yamna maru oiba posak oibatanatana yam thuna mapung marei faba pambi oibanina masi sizinadraba yadraba pot ama oirakle
Supreme Court na u yaning matamda yan bayaroi haina ben toksin khibadege madugi mahut sinanaba wa amasung li asi seasonaba mathau tarakle masida sunatana miyoi bana nomagi season andraba yadraba oxygen puthokpagi chang asi wa amasung li na udagi 30% puthokpa hele aduna wa amasung li asi hena thabaga loinana anoba technology sing season araga wa amasung li asi dagi kari henba pothok saba amade season aba yai haibadu lamdamasi artisan singda khanganabagi wakalonda ngasigi awareness asi pangthokpani haina mahakna phongdoke nova ekhoina hana bembu sutagi chanariba pochi kari dagi charibano kari kanaba phangi habase ekhogi laiba scientist singjina horen presentation da dum loinamak upirigani uji hojikti supreme court na ben tawsangibadagi yamna hekta yaning bachingchi yanba yaraktrabanina wajina mahuchillaga ekhoina wajidagi dagi u onthokpa yare haba ugi mahutchinba yaba pothok to puthokpa yarbanina ekhoina irai laina masijigi kari tawba yani yaroi haba mayam jingto loina khangma gamgani sidagi masina compulsory ekhoi sid leriba mi chingsidagi kanaba yana phangani Kakching district ke Hyanglam assembly constituency gi tokpaching Sarik Konjin amadi thongam khunau na chingba khul singya matangairaba maru oiba lambi ama ohriba Kakching khunau lamkhaidagi ithai fawba kilometer tara hena sangba lambi asi chaliba February tha sigi manungda sembal loisenbidrabade miyamna ain gi mateng lorgani haina maika yidungge miyamna fongdorakle ngasi lamdam adugi miyoi singa paumi singa unaba amada tokpachingdagi KH Oken koba khunja amana fongdorakpada Pradhan Mantri Gram Sarak Yojana PMGSY gi makhada Kakching khunau lamkhaidagi ithai fawbagi intervillage road IVRC Chingkham Susil koba special contractor amana kumja lisingani taramapan gi March 12 gi semba horakhe matam sangna lambi sembi dana lairakpana miyamna awaba kaya mayukna dun lakibane adubo lambi asi semba horaklabanina miyamda awaba koklagani haina harawnakhi laibak thibadi uku ohum amadi lambi asiki matek ama semba horamlaga ngasi fawba makatana semkhidre haiki masigi matangda Hyanglam assembly constituency ge MLA Dr Yumnam Radeshyam amasung mari lenaba loisang singda chatuna lambi semba lepkribasi kari maram gino athuba matamda miyam gi khalaga semba loisin hannabasu haijakiba laikhrabani haiki athuba matamda lambi ji sembi da taragadi akoi laiba February gi tha asida akoi lambi ji semba hogdaba taragadi special contractor ani sina yasinaraga karigumba semba hogdaba taragadi akoi special contractor ani sigi mathakta akoi public na legal action loba yaba akoi IPL ama akoi thana bagi damukta akoi haiba February gi aroiba thajiba akoi na matam bijari Yening dress and design amadi apunba Manipur huyan lalong lupna Kimax ki mayokta school singda thangta practical tawba matamda setnaba safi amasung amukhan na launch tawre haina fongdorakiba wafam asi laibak thibani haina Kimax ki publicity and information secretary Thangjam Surachna fongdokre wafam asing asi konung mamangda leiba Kanglei Indigenous Martial Arts and Culture Society Kimax ki office ta pangthokiba paugi mifam amada fongdokibane mahak namakha taraduna Lamdam asigi school singda thang tabu optional subject oina haptuna syllabus committee fawba semduna chahi khudingi parikya pangthoktuna lakle practical gi matamda mahairoi singi setnaba safi asi thang ta loisang sing amade ining thogi yathang matung ina Kimax na officially launch tawkhraba matung mahairoi singna seasonaduna lakrabane mahairoi singda nungnangba pokadoba sigumba maring marangba thawung asi makhata na tawbigano School singda thangta takpi tambiriba oja singasi board amade Council of Higher Secondary Education Manipur amade State Council of Education Research and Training SCRT gi training tawdaba miyoi singna oja onsiramaba singi mathakta akan mathabak lokhalagane loinana thawong asigi matangda costume secretary amadi thangta loisang sana konungda midieng chambinaba aiba cherol tharagani haiki mai se setting hairiba khoina school singda thangta takpi tambiriba oja singse Board of Secondary Education Manipur, Council of Higher Secondary Education Manipur, the State Council of Educational Research and Training (SCRT) ga puna khusam naraganda akoi chai gudingi training tawraganda tharibeneba adugi wangmada training phajana tawdaba hoi tongan tongan mathang tai kanglon myam heramadi atar school syllabus ka mari lenaba training ama tawdana hekta school jingda oja oi silamba madu tawbigano madu kon ki marks na thengnaragadi madugi mathakta akoi tawbam tokpa lokhopam tokpa akhang hai oja jinga tanara akoi soina tawgani adugo school dugi mathakta su kon tawbam tokpa khardi soina tawrakani haibisim dang ai thamjagi Ministry of Housing and Urban Affairs ki makhada Swachh Bharat Mission Urban gi makhada
Swats Survection ge saruga moina awareness source segregation with ward-wise distribution of household beans and enrollment for door-to-door collection ge thoram oina municipal council na senduna oina awang laikai community hall da ngarang pangthokre thoram ge saruga moina miyam da bin sing season abagi mowong luna nan leiraga hakchang na da yektana leirasi haiba awareness pk solid waste source segregation taunabagi bin sing numit humni chupna tongan mofam singda yenthokpagi saruk amo oina ward number 1 2 amasung 9 ge mung singda bin sing yenthoki 14 finance commission lisingani taratare taranipan ge 25% ge senfam dege oinam awang laikai khongnang ani karakta saba mini market amasu maru oiba miyoi singna sangaduna miyamna khusinaki luba nanbada lisingani taratare ta manipur gi oina council asina tara suba position aduga northeast ki oina council chani henbana changdamnabada manga suba position tabangam kibasi miyamgi matengnane makhatana lu nanba leina ba hotna minasi haina council asigi chairperson and sanhal devin haiki changi makhada taru tanana leina be damakta yumdong khudingi oiba 100% binji piduna yumdong khudingi asigumba chakot lamjela sida luna nana leina bagi dina hakjang na dekdaba leina dina chendaba afaba mioi ama tungkoina oirangna bagi damakta asigumba se khoini yenjabani Chaukat ke hairabadi aikoi pukning sengba changi haina moirangdagi social worker thongam santine phongdokre wafam asing asingang khalawai mayai lekai bazar seta National Banking Agriculture and Rural Development nabad ke meeting makhada People's Development Society MDS New Chekon Imphal amade moirang kendra progressive from MKPF Manipur Rural Bank moirang branch ka kusamnaduna ngasi pangthokpa self help group singi nomagi oiba financial literacy awareness athoiba mithunglen oina sargyadun phongdokibane Mark na makataraduna aikoina thabak khudingda pukchel sengna changsin minaba mathautai haiki thoromaduda mari suba tangka ki oina moirang kendragi rural area gi manungda leiba self help group yankai manga gi manungdagi khangalaba SIG singda Manipur Rural Bank ki maikai dege pigedaba loan gi sanction letter sing su khusinaki loan laba dinglo matada lupa lama loge hayu lisinga khayo geyo kerento yaw da diaro PDS ka akoi rural bank ka laidai no batte madu nabad ke through the thada bi paisa se PDS ke through the tawga bank na pige to deba adu bachat da kangol me ahum le deba adu bachat da kangol me andu na baung to rega da lakoi da ke to yaw da na loan se pigi deba adu no puding sida asimba akoi thamoy ma cheba to isidi madu chela ba tab da akoi sakhat ka bi labi chan par batanda Mangjin Thago Gani Heva, Wapop Chili, any season. Haukiba February Toramato Emani Tarani Togilona by Hinda, Yamna Tamoi Kaining, I wear Kraba, Todok Amoina, Hairok Part 3, Champra Tong Maya, the Leba, Miamna, TN Memorial English School, Haina Kanariba, School Lasiga Loinana, School Gi Boarding Amadi, School Lasigi founder Tarangbam, Janeswargi Yum Yauna, Yamna Chowna, my Howlang Poktokuna, Tumna Chakramatung, Awaba Taduna, Mayamasin. Thengnariba awaba khudong chadaba mayamasi kharada oirabasu koknana bahonabada mateng oiduna mateng oinaba haiduna ngase herok part 2 mayai lekai da leiba Divine Life Club ki youth team amana sel amasung firol gi mateng pangkhre National Health Mission ye makhada paikatpa National Program for Control of Blindness ki sarukamoina Empowerment Organization of Youths of Khangabokna Ningol Lop Khangabok 7-Star Youth Club Khangabok amasung Siza Eye Care Foundation ga puna kusam naraga nomagi oiba lemna ngawdong leina khangdokpa amasung thang thabagi camp tama Khangabok Part 1 Sorok Wangmada leiba Pali School da pangthokre ngasi camp asi mai pakna bo khonabada Siza Eye Care Foundation gi doctor nurse amadi staff sing loinana Khangabok ki iok Ningol Club amasung 7-Star Club ki thaumi singna chauna mateng pangbiba du gi damak Kem adu sinbada achauba thodang loriba Khangabok tagi social worker ki hais menjor mangangna tawbimal khangbot ke ngasigi kem adu da mid kyana basing layeng kibi Siza Eye Care Foundation ki consultant ophthalmologist Dr. Sarda Chongtham na hai kem asi maruoina National Program for Control of Blindness ki makhada Khangabok ki club singa khusam naraga pangthokpane kem asida cataract laina leire haiba masak khangdok labasing Siza Eye Care Foundation da lemna thang tharaga cataract laina layengane Masida numit nini khak changane anaba sing puthok pusin tawba amasung numit nini hospital da leiraga amuk yum tana thina bapum namak sel tingloi masigi mathakta
अतई मिट कमरी लेनबा लाइना सिंगसु अताबा ममलदा हॉस्पिटल असिदा लायेंगबा यागनी हाइखी Masih kita mixer tu mahu je loikan na pura dah masih undang sima hospital dah free stay tahu laba. Hayang nongal laga operation ta gani adu ki matang ki nongal dah hamcik ki adu sida operation matang aku na post op ki magi kaya amure ke kita ke hak kan itu memang check dah matang ramu mori anuhan na sida matang. District Horticulture and Soil Conservation Thobal Office Complex ta handak tanauna saba Plan Health Clinic ama ngasi hongna bi matungina Manipur lenga ki Horticulture and Soil Conservation gi Director KH Saya Kiran Devina miyamna kusina kre District Horticulture and Soil Conservation Office Thobal na sinduna pangthokiba Plan Health Clinic sangaba gi thoramda athoiba mithunglen oina sarugya kiba KH Saya Kiran na laumi singna thazari ba polam singadu laina tina singdegi ngakthokuna pothok hena putokpada asigumba Plan Health Clinic asi thambatangai fade haiba wakhalonda Laingak na lokalakpa khongthang amagi makada clinic asi hangtokpane clinic asina Thobal district khaktagi natana Kakching district ki laumi sing dasu kanaba piragani haiba thazaba lei haiki lainagi natana asin tinagi masin natana asin micronutrient wapin haidwa akoina tormani adu hoki sil lepta lermina masidi exact masidi laina tina ada masin lainagi asin tinagi konga ngamani adra farmer sing deju masin tongchau no view LPG cylinder gi mamal hengalakli basi gi mayokta City District Youth Congress ki thomi singna ngasi iroi sembada wakar khongjang jang singkre wakar khongjang atuda khongjang loi singna LPG cylinder gi mamal hanta hangada bani haina thaba play card sing season ki gas ki maman hengatpa yaninde maman hengatpa yaninde lairaba praja gi sakhau hangakanu micham praja da awaba biganu gas ki maman hengatpa yaninde Bharat Sarkar के Ministry of Women and Child Development के मखादा हांकिबा One Stop Center OSC सेनापति ने सिंधुना नसी सेनापति के DRDA होल्दा नोमगेबा OSC के वेबा awareness program अमा पांगथोक्रे हिरामसिगमरी लेनना सेनापति डिस्ट्रिक्ट के DC सोमरजित सलामना डिस्ट्रिक्ट असी के लैरिबा नुपी लुचिंगबा सिंगना नुपी ओइबी सिंगदा चथरिबा मियोत मिनै कयासी थेंगननबगी दमक्ता हांगलिबा One Stop Center असिगी खुदोंग चाबा लौबियो नुपी सिंगे मायोक्ता चथबा मियोत मिनै कयासी लोसिंदुना थंबिगनो Masidagi ngakthok naba amadi thengnanaba wayal loisangi oiba chana kanglon kaya lairibani haiki ngasigi akhoi samasta nupi oibisingi mathakta so many crime so many injustice tawi masi it is a fact akhoina tuminna aya mamatamda losan duna thame masi masidagi kanthokna bani ayin kya laire aduga system kya lai adumakku laina akhoina nasigi society da especially in a traditional society akoi gumma traditional society da di amuk hena losan leba ai naya da bumongda Technopol district ima fam kharada popi tharambagi damak Technopol police district Technopol district police NAF tamadi Nipan Suba Manipur Rifles ya punba kangbu amana machi khulgi chingsang parengda ekar kunma thoilom da tharamba popi pambi sing ngarang yan thatkre haidi Jiribam Government Higher Secondary School asida Arts Graduate Teacher OIB Film Moirang Leima apokpa leikidraba PH Tombana ngasi khanghaudana masagi anaba manamaram moiduna manung matam chadan leikidaba sida school asigi in charge Vice Principal RK Gambirjit Singh na luchingduna school asigi staff amadi non teaching staff na minute ama tumina leptuna awabo phongdokre Lamdamasigi MLA Singna Vajetta Chaisinabagi Mahutta Mitna Singna Tabak Tabugi Matamoire Haina Warepanabana Fondokre. Wafama Singasi Manipur Dramatic Union Amade Komdram Dhanachandra Foundation Anina Kusam Naduna Sinduna Yai School Police Land the Laiba MDU Hall the Pangtokiba Artist Day Lisingani Kun Amade Komdram Dhanachandra Ningsing Mana Yentopaki Thoramda Awardee ki Warol Piraduna Fondokibane. Housing Theatre Center Manipur ke President Oibata Natana Manipur State Sumanglela Council ke Chairman Oina Thaupuriba Padma Shri Warepa Navana Komdram Dhanachandra Ningsing Mana Asikusina Kibane Tauramasi ke Saruka Moina Manipur Dramatic Union ke Laikhidraba founder member Singi Amade Komdram Dhanachandra gi mitamda haikaleka tamduna ikai khumna botke Padma Shri Warepa Navana Makhatara duna hai Tampakta Ladiba MLA Nifuna Magi constituency singda Local Area Development Fund gi makhada Community Hall kaya Kurak Khangdana Sajin bagi mahut
multi complex amam sabirabadi hena pengani haina phongdokhi constituency ki MLA na lady ba mafam asida multi complex amo onthopio madugi matungda yastul suama lageni wakai ki suama leni akoi ka shamdu ki suama leni adu oi gadi theater ki performance pinana ba arai ba pambai oi roi natta dana community hall leina mayama ka khurak hangdana leni badugi mahutta multi complex oiba amamamdang sabidana tawiragadi maduda artist suma penjagani makoi ge artist khara sumado maintenance ki damakta makoi thakdang lawjagani Dance Drama Music Repertoire Union DDMRU Manipur gi taramanga suba mapo kumon thoram ngasi pangthokre kumon thoram asika mari lena Identity Roots and Trend of Manipur Classical Dance Composition Haiba hiramda tha hum khudingi leptana chatharagadoriba khananena bagi thoramasi hogdoke Lamboi khonang khongda leiba Manipur jagoi maruki Jubilee Hall da pangthokiba thoramadu da sarugya khiba DDMRU gi founder President Ranjit Adhikari mayumna Manipur gi nat ki jagoi esi mangsilakpa yabagi fibam amada lakliba sidagi kalhauna bagi pandamda Union asigi chahi taramanga suba mapo kumon thoranga mari lena khananena bagi thoramasi pangthokpane Thoramadigi Saruka Moina Lamdamasigi Saknai Rabi Nupi artist Marina solo dancing utki. Handakti ekoi trama suba asidagidi ekoi Manipur jagoi asi khara intellectual exercise togdrgadi sumna jagoi dam sarga ekoi gi identity se mangiba yabagi akibudu lakba ekoi gi saktam dagi kayam kaikre ekoi gi tradition ga ekoi gi jagoi ga samnaribra samnadabra haibasi naina nabgi damakta ekoi gi identity root and the trend of Manipuri classical dance haiba asida ekoi si keno tongna bakana wanajabani Liu Ziming kauba Wuhan da leiba Wuchang Hospital gi director ama ngasi coronavirus na maram moiduna laikhidre haina CCTV footage amagi matungina hairi report amagi matungina Beijing je hai hospital da pukhalakloba matungda laikanaba ngamdabadagi ngase ayu pung 10 makhairom chappa matamda mahak laikhidabani hairi Hausa kamok sanabagi pau All Jiribam Sports Association AJS in Sindhuna February gitang ahumdagi Jiribam Higher Secondary School Playground da team tara mangana sarugyaduna sanaba haukiba tara humdoi suba Jiri Cup Invitation Football Tournament lisingani kungi ngasi sanakiba quarter final league grouping match da Amofa Moirangna Chiru SCbu Panjil ahum amada maithiba pikhi Hayeng yaroiba quarter final league grouping match da WYFC Wangjinga UBFC anina sanagani Nasinong telefon kiba pauchi singda kari kari mari huiba pau yaw kiba ge habadu mayam punna khamina se Pauzel ngasi jatha kiba vaja session da demand taruki lupa crore taramathoi lakh chahum go humfutaret lising kunipan pass tokre Doctor amadi nurse lawnana bakhanari Jainta Kumar Doctor nurse amasung staff singi mahut silabadi action lawani pakagi yum onthoknaba khudong chaba lawbiu hemo manaba Trump pelhanaba Modi gi Gujarat model angakpane amotpa udanaba faklang khaba imung nifu mangarom takthokpa amadi kwayon ba pan dukan fawbu thingkre Jiri da hapta ani short term course on basic of news reporting hokre MSF na Manipur gi sanari singi numit panthok lagani Kangla Pau Manipur da China da kya soengam yaudana miyoi chani ga nifu nipan halakhi Rims amasung Jenims ki isolation water thamle Jainta Kumar Supreme Court na Manipur yamna state manga da henba senfam lupa lakh tara deposit tawnu bakhangan kray motor tongduna laklaga nupi amadagi back lakh ki bafare Aroi bata maru ba pamu kana Imphal monthly bus service mathang thagi taret tagi horagani haina house ki leader suweriba chief minister N Biren phongdokre
ngasi famkiba Manipur Legislative Assembly gi tara suba mifamna the Manipur Appropriation No. 1 Bill pass tawkibaga loinana tongan bill mari House introduced to Cray. Merina Misiga Mari Lena Mapuroiba Madi Manaunupa Court to Puthor Cray, Thasigi Kunfaba, Police Custody Remand Lota Cray. Imphal gi mafam karada handak marak bike tongduna nupi angan gi sengaw lakpada chenabani haiba miyu ama Imphal Police Station ke kambuna fagat pangam Cray. Tenopal District Deputy Commissioner na lamjingbati mamana ngasi moregi tongan ba mafum ahumda hangliba coronavirus checkpoint sing hakthena na yengsing Cray. ngasi ge wenadi matang asida Manipuri Paulo Shinjare Paumiyeng tabiri ba mayam punamapu ASHAPRIYA namukana kromsari.